अहानबदं ngasi बोक्सिंग आर्ट डे थोरम पाक सना पांगथोखरे अमदी इंडिया लेंगाना मणिपुर थुगाइनबा सिंबलेपो हाइना दिल्ली दा लेबा सिविल सोसाइटी अमदी मैरुई लुपसिंगना लाखलिबा मे अहुमदा दिल्ली की जंतर मंतर दा खोंजंग संगसिनगदोरि खुरुमजरी मेंताब्रि बिसिंग तरामुक सुबलोइना पाउ सनरो पिजरी मौसागी खल ngakminaba पाउजल पुबा साइक्लोथॉन्स खोंगसत अमा प्रिंसिपल सेक्रेटरी अरुण कुमार सिन्हा ना लमथाखरे मौसागी खल कमिनबदा कोई खुदिमकी इथौदांग खंगमिनबा संगी हाइना प्रिंसिपल सेक्रेटरी अरुण कुमार सान हाइखरे आर्ट डेगा मरी लेना डायरेक्टर ऑफ एनवायरनमेंट एंड क्लाइमेट चेंज ना एडिटर गिल्ड्स मणिपुर ऑल मणिपुर वर्किंग जर्नलिस्ट यूनियन एसोसिएशन ऑफ हेल्थ केयर प्रोवाइडर्स इंडिया मसुंग Mambaga Kusamnarga Infalgi Kanglagi Nongsup Tangba Thongdagi Horga Infal is district ki Porompat Leba Directorate of Environment and Climate Change ta Pantungpam Oikiba Cyclothons Aduda Cyclist Sahunga Yankai Henna Sarugaki Cyclothons Aduda Sarugariba Cyclist Singna Miam the Environment Kanminanabagi Todang Lowinanaba Pausel Piba Plekaching Siznaki Cyclone Lamtaba Dugamari Lena Principal Secretary Arun Kumar Sinhana, Director of Environment and Climate Change na Lamdamasigi Mahusagi Kalda Kaitari Basings Asidagi Altok Minanaba, Tabaktorum Sing Pakatuna Lakli, Masigi Manung Sana Janimsta Solarization Stokre, Ukrulda Climate Resilience Hodokre, States Asigi Climate Change Cells Hangtokpaga. Mathau Thonba Hokre, Masidanatana District Kudinda Automatics Weather Station Mapam Kuntrakatareta Tamduna Mathau Toba Honkre, Carbon Dioxide Tokpa Sang Hantananaba E Mobility Service Hokre, Environment Kanba Highway Simapum Kudingna Pang Tokpa Apipatabak Tagi Horga, Aikoi Kudingna Low River Tawang Sing Opung Pana Pang Tok Minerva Matam Ngongani, Nasi Saliba Cyclotones Assess Environment Kanbada Logadaba Koigi, Taulangs Adubuna Honana, Ningsing Nanaba Kongsat Amani Haiki. So, and as far as Manipur is concerned, we have done quite a bit in terms of environment. For example, JNIMS, we have done the solarization. We have also set up a climate resilient eco village in Lungharuk Rule. We have done state climate change cell here in Manipur. Also, we have provided e-mobility for 65 numbers of e-autos. We have also installed 37 automated weather stations in all districts. And also, we have started state level media fellowship on climate change reporting to 10 media fellows since 2018. So we are doing quite a bit, and in future also we are doing, but it's everybody's effort that counts if we really want to save our environment and we really want to save money for our posterity. Directorate of Environment and Climate Change ke Director Dr. T. Brezgumara Avril Tagitang Kunganito Esibu Malem Imabo Nungsiba Ningsingba Numit Oina Pangtotuna Lakli Tawai Panba Muebi Yauna Jibasina Hingbangam Libasi Malem Ima Sinatana Topama Pamlete Adubungasi Ekoina Malem Imada Sual Liba Mausagi Kalda Akaiba Pirba Sings Asi Nasigi Mirol Sina Kananaba Hona Hudabatarabadi Tungdalakadaba Mirol Sina Malem Ima Si Mapang Matambakta Hingbada Wana Tokane Masigidumukta Ekoina Ay lifestyle sense the woman Totai Haiki. Ima haitare okoi PTV si buningsang manumit amoy na okoi ngasibok chathaduna lai Manipur da su okoi gi PTV ma ningsang bagi numit sakum yam chang na pangthung mina bagi dungba thorom asiga iroi na mayam na mona khangmina bam darka le si PTV ma sina tana okoi leifam leite koi jiwa oiba thoi panu jiwa khudin bagi ngasi bhaw da sakholoba side singa puthopang amma si PTV si na tana okoi hingom leite adu ngasi sokthari ba PTV gi ma gi lei ba ma gi mahuksai khal kairi mayam singa se mangthari ba singa se okoi mu be jati okoi ngasi lei ba generation si khang tana khoi kanmang amoi adu akoi ngasi kalam dragadi akoi ngasi torom dragadi akoi tung lai ba generation se makoi PTV ma je hingbada khara wana thokani habigi scientist sing na pi ba khangi sing haji myam sing se khoi ngang chamina na ba ngasi degi hongna khoi matam khudim mata khoi lifestyle change toraga sakor khongthang gi mingda ikoi na adum lama PTV imana pi ri ba mayam sing se khoi na aran mong da sinarga khoi na PTV mai khongcha se ka heli ba se ngasi ngang mina rasi Malemgoina Pangtok Liba Art Day Gitorum Sagobal Upper Primary School Pangtokre
Department of Education School gi Makada Zonal Education Office ZDO Zone 1 gi manung sena leiba Sagolbal Upper Primary School na sinuna school asigi mairoi singa punna pangthokiba art day toronga mari lenena school asigi mairoi masung oza singna school asigi koibida usara masung atei pambi sing thake mairoi singna mioibana hingba ngamba amata ngairaba planet oriba prithvi asibu kaminana ba paujel pe pakong masu satke pangthokiba art day aduga mari lenena Sagolbal Upper Primary School ge head in charge RK Umadini Devina prithvi asi natana mioiba masung thawai panba jiba singna khunda lita aduna leiba prithvi asibu mioibana hingbada hena nungainaba hingbada mahuk sada lejarakliba khalasi ngakna thamba se yamna maru oi prithvi asibu kaminabada aikoina kari ithodang logadage haiba se khangminaba sangi hawalakliba mairoi singna prithvi asi kanbagi maru oiba khanganaba environment conservation amasung sustainable practice ka mari leinana kari tawgani haina khangalaga makoina environment asi kanbada saru yaraktuna miyamdasu paujal piba ngamnaba thodang asi pangthokpani thoramasi pangthokpani haike Government of Manipur under ZDO Zone 1 gi Makada akoi school sida RD haiba program amas awareness program amase pangthokpagi wahan thokti akoi hi leiriba prithvi asi yamna nungaiba khan kaidaba afaba nungaiba ama oinanabagi pandamni conservations of environmental sustainable awareness oina apibi bani masina akoi gi satra satri punamak asida jida piraga akoi gi environment ta kailakriba prithvi akoi only planet ni na akoi leiba arse mioiba jiba panba punamagna leiba mafam ase yamna nungaiba afaba ma onanabagi damakta angang sing sida awareness piraga hena chaukhapa nungaiba punamak ishona pibiriba mother art ase yam phajana thamba haibase yamna tangai phade aduiduna angang sing sina sigumba knowledge myam se phangraga hena moina akhangka school gi site gi atop top school myam sing sida awareness piraga hena phagana nabagi pandam amani Singjamai Singamaka High School nasu art day ge thoram pangthokre ZDO Zone 1 gi makada Singjamai Singamaka High School ge headmistress Thoksom Renuna maruiba torang loraga pangthokiba art day ge thoram da ZDO Zone 1 ge DI mini sinam amasung school asige mairoi sing oja singna World Environment Day ga mari lenana Thakiba Pambi Singh Makong Sombaga Lena Nauna Novo Pambi Singh Sutaki Toramaduga Mari Lena ZDO Zone 1 gi DI Mini Sinam Samsung Singjamai Singamaka High School gi headmistress Thoksom Renuanina Art Dega Mari Lena Mairoi Singda Oza Singna Pambi Sara Mamang Sahida Singjamai How Grounds Manakta Leiba Pisum Singamachada Uzara Singh Thaki Hairiba Pambi Singh ngasi ardena lakpada amuk hana makong somduna mapung phaba pambi mahawa ngamnanaba yengsinba lakpaga loinana semjin bibani loinana ngasi oja sing amadi mairoi singna anoba pambi singsu thajabani uwa thajinba sina nomdi soidana mai saba pangmuna natana ising nungsit ki senganbadasu mahusage khal kahendana ngak senduna thambadasu mateng oigadoribani malemasi kaminabagi maru aiba ngasigi mirolna khangba yamna maru oi ngasigi mirolna hona rambasina lakada mirol singna mahusage khal kahendana thambada mateng oigadoribani haike Singamaka High School gi angangsing from class 8 to 10 onwards ozasing aduga ai isamak yauraga koigi sumba day na lakpasida akoi mayam punamaksu akoi sumba program se join tawbiyo haina haizari aduga malem se akoi gi climate change mayam lakpasida uwa thabasina akoi gi tungi miron na lakpada phaba nungaiba ingna china climate sida ahongba leitana nungaina leinabagi damakta akoina program ase tungi mirol gi damakta pangthuk chabani mamang sahida thajaramba udo hogiksu hingamme ard hogdoki basi 1970 dagi hogdoki bani hai handak sahi se 55 years sure adubu
sida change ilak laktabagi maram se scientist singna su yam nainari adu oiraga su aikoi gi hogala iba satra sing sida art day haibasi karino aise khangan ba yamna mathau tai matam amada aikoi na pat aina leram sing do loina phunjan khare khoi gi mafam sadana plastic langthokpa mayam sina amola kai oidana hingi ba mioi sing sida yamna awaba taitheng pire masi kokna bagi damakta pithribi da leiriba malem sida leiba miyam pumnamakna art day se pangthok minasi haina haijari India government na Manipur thugai na basin lepu Manipur thugai bhai base India thugai baga sab manai haiba panamda Delhi da leba civil society amadi Mayuri Loop singna Jantar Mantar da lagluba me ahungi nutil pung ani dagi manga fawa khongjang sangsing gadori saru yagadori ba loop singa dudi Manipur Students Association Delhi United Kaksing Students Maite Heritage Ningol United Progressive Initiative Delhi Manipuri Society amadi Delhi Maite Coordinating Committee DMCC ni hairi Hiromasida Paudumama Manipur sahi ani hena mausai punsi akai khudananda peace leitaba amadi Manipur gi akoi khaibung taba punsirol asi yenga matungda Delhi da laiba loop mayam singna punsil laganda akoi Manipur kahen bearo amadi Bharat Sarkar na Manipur thugaina na bagi damakta asoba thorang ama tawrabra aduga Manipur thugai ba base Bharat thugai ba ka chamane haiba wakhalon asle yenga kanda Manipur gi laibi binari ba community mayam sing asi oiba amato oiba mafam oiba ima Manipur asi kahen bearo haiba pandamda adumlo megi tang ahumda protest amaka hairiba loop mayam singsina silli hairiba protest asida yaubiriba loop singi maraktagi protest asi karigidamta sinbano aduga masida kana na pul sinbano habigi matangda miyamda paudum amaka ISTV market gi thamjari lagliba methat tangom sida apugi jantar mantar da protest ama sinja dori Delhi da leba CSO amadi student union myam punna tawga sinja do protest ni masida loop singi mingoina panjarabada unikas masat nupi maite heritage demas amadi DMCC myam punna sinja dori ba sida apugi methat ta horei ba semge lana sida Bharat Sarkar na ngasi bau yenga laiba amadi Manipur kaina bislakpa keno sing sigi mathakta apuna stop dividing Manipur hairaga apugi chimsida imam Manipur gi macha myam punna punchilaga hairiba protest da laibak myam amdi leijeriba ke ireisa myam pulamokna sogat piraga me third protest sida musung phana kolau punna laumina si haibu pawgen si myam ga bijari kusengi lana sida akogi kupira lawo singsina Bharat Sarkar na yokhalaga tawuni haibe mani se koi chinnada bangamde maram machina Manipur thugai buda general of sing asibo phadana laiba amadi mitmang motada laina esfa laina openly khula ipaira chatliba myam sibu yaning to phongdok puroina Manipura divide and rule tawira nun Manipur thugai bu yaroi haibe kholau sida myam punna sinjaba protest masini akhoi Delhi gi civil society gi apunba laiba loop khudimang na punjala kanda Bharat Sarkar na Manipur kanabu honau aduga Manipur thugai bai base Bharat thugai ba sab manai aduga haiba fly bai basina megi tang ahum dagi uniform set laga nongoi paraga baitai gi khun singda attack tawgiba makhoi sing adu haji gowda identify tawraga phabagi mota makhoi do kai gi dam kan khalaga thamibano aduga irang asi kai gi dam ka continue to holibano haibisida Bharat Sarkar gi achawa saro ama amadi tonga ma thawin sinama yawrabra haibagi pandam adu yenga kanda president rule lakraba tha ahum suro bhauta Manipur da free movement phangandaba amadi community amagi asengba magi chafam thokpa magi like from thokpa mafam singda chatpagi khudong chawa pidribase masi Bharat Sarkar na tasengna legal oiba mongda law gi constitution gi leiba right sing adugi malhat mani adu masi kari gi malhal libano adu masi atamna na tawbra haibigi achawa wahang amaga loinena Manipur community haiba se isda hairiba loop mayam singsna punsela kanda jantar mantar da protest tawgani amatra protest asida Manipur gi amadi mapan gi tonga ba mioi kana la kana Manipur kanna bagi damakta adu ma wafam thamgani haiduna haibirakli Paudam Jari Masi Dr. Sam Rogers ISTV News New Delhi Department of Zoology DM College of Science DMU na sinduna yangkai mangarak suba World Art Day lisingani kungamanga gi thoram Zoology Department DM College of Science ki seminar hall pangthokli Our Power Our Planet haiba themda pangthokiba thoramadu da Diras Jumna former Haisodi Department of Zoology DM College of Science and retired Director Industry Department Government of Manipur Professor Katrumim Birbal Singha Principal DM College of Science Infar and Dean Human and Environmental Sciences DMU Dr. Sanasams Ingotombi Ringo former Faculty Department of Zoology DM College of Science Dr.
Nomai Thames Ibotombi Singa, former SOD Department of Zoology, DM College of Science and former Principal, DM College of Science, Infal, Professor Soibam Ibotombi, former Dean, Human and Environmental Sciences, MU, and Dr. Thangzam Ranjit, former SOD Department of Zoology, DM College of Science, na Saruyaduna, U Thaba Museum of Hangdokpa, souvenir of Pang Tok Pagaloina, Lake Hidraba Oza Singama from the Leisuka to Nike Konaba, Utpana, Mapumi Tormoki, Tormosi Pang Tok Pagi, Matanga, Dr. K.S. Kumar Singha, SOD Department of Zoology, Nasi Malem Pumbada Pang Tok Liba World's Art Day Terms Ase Mapunguina, Ecogi Lazy Sustainable Resource, Wind, Solar, Water, Sea, Seasonarga Listening Kuntra Fawada. Generations of clean electricities ama ohenna bagi pandams adu mangpau nahan bada saru yaduna miyamde awareness ama pibagi pandam aduda thormasi pangthokpani haike Pithibigi Lebak Samaga Maudraga Humdoi, 193 countries all over the country. World Art Day observe Toriba, World Art Day Yankai Mangarak Suba, observation, Masi Pithibigi, upon Kodimata, Parks and Masisu Pantoli, and the Timda, Kona Pantok Sariba Timji, our power, our planet, Hyba Timsida. World Art Day program Sisa Tajari, Handaki Timsigi, main objective day, a quick Pithibis the Ladiba, resource, sustainable resourcing, Hybate, wind, solar, water. Sidaki Torpa, energy sing Sinaraga, by 2030 Pawada, Pithibigi, Leba Kudimakta, generation of clean electricity, and Uhenbagi Pandamda, Equina Palanasi, Pantok Sabani. Manipur Rural Bank na rural gi customer singis hena kudong sa na bagi damakta internet banking gi kudong saba pangan kre service asina rural area da leriba miyam da banking gi kanaba hena fangalagin hari anoba facility hangdok pa siga marilena Manipur Rural Bank ki chairman Ave Kumar na rural area da internet banking gi kudong saba fangan ba sina ataba mapum da leiba miyoi singda digital gi oiba leramba thapa du hena naksin han bangam lagani service asina modern banking gi kanaba du customer singda piduna banking sector hena fagal anbada mateng oiragani haiki techno savvy team and very good apps. Customers can easily handle the transactions as well as see the transaction, as well transfer the money, as well as any can access to the anywhere, to the any bank, they can use this facility. We are very privileged that in the Manipur, the hill and terrain is a very difficult area. So these tools can change our business dynamics. Single-use plastic na miyoiba madi jiba panba singda mangaliba masigi matangda khangminna baga loinana ngasidagi lunan ba lamdamama ohenaba aikoge environments amadi aingasage kaitharaliba cults ase punna angamba todang loduna kaminaba haibada singjami singamaka high school da school asigi headmistress hausum renuna lusingduna school asigi ozamadi mairoi singapunna wasik lomina kre Tormaduda Eco Networks Manipur gi President Sinthagamba Madi Network asigi partner Asok Trader gi tomi sing surgaki Eco Network Manipur gi Sinthagamba na lenga asina hokiba April taraga manga dagi single use plastic polum sings asi sizinabada thing mathamgre hariba plastic sings asina miyoibada natana jiba panba singda sauna se thing piri habase aikoi khamina se aikoi gi yum dagi thorliba amoda kai lambida hundokpana Laina tina kaya tholakpa yai maramaduna mapam chana thambagi hainabi thamse malemasida mioi khakta natana jiba panba kaya hinglibani haibasi khangminase lambida taramba plastic sasinbadagi aikhoigi sagol kaya sibagi pau taribani ngasi school asigi mairoi singna yumda plastic ki problems kaya mai thadopagi mahutta amuk hanna recycle tawnaraba khomjinduna mapam chana thamlambagi damakta maki maikai degi thagat phongduki school asigi headmistress athausom renuna singjamai singamaka high school da Eco Networks Manipur gi sinthangamba madi network asigi partner Asok Taylorna lakpiduna oja sings amadi mairoi singda plastic ki amang bakaya gi matangda awareness pibiramba si thagali lenga ki maikai digi environment and climate change ki loisangna paikhalakliba plastic free zone gi khongthang asida school asigi oja sing amadi mairoi singna support tawbu loinana ngasidagi thabak paikhatpa hore plastic na miyoiba khunaida kaya manghalli haiba sing matang dasu mairoi singda oja singna khanganduna lakli mairoi singna makoi gi yum singda leiriba plastic ki polom kaya mai thadopgi mahutta khomjinduna
ꯈꯨꯝꯖꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯊꯝꯅꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯏꯈꯠꯄ ꯍꯧꯕꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯈꯣꯏꯗ ꯕꯣꯏ ꯀꯣꯂꯣꯝ ꯄꯦꯟꯁꯤꯜꯅꯆꯤꯡꯕ ꯄꯤꯕ ꯍꯧꯔꯦ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯃꯗꯤ ꯊꯥꯞꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯦꯋꯥꯔꯅꯦꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ DSDO ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ZDO ꯏꯝꯐꯥꯜ ꯋꯦꯁꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟड ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯀꯦꯝꯄꯦꯟ ꯗ꯭ꯔग ꯐ꯭री इंडिया कैंपेन की अवेयरनेस स्कूल से पांगथोकले है Ministry of Social Justice and Empowerment Government of India Nasa Mukta Bharat Campaign Phal West ZEO Zone 1 gi makhada ngasidagi hongna chinga singjamai chinga makha school na plastic che muthatna ba thoram pangthok chakhre Manipur lengang na paikhat pa afaba thorang ama oina April 15 dagi plastic recycle tawbagi Manipur da climate change da chaithing piriba sing ase upa ngamnana bagi damakta April gi tarik kudmathoi sidagi hojaraga singjamai chingam kha school na oja sing amadi chhatra singa loinana plastic manghan bagi khongthang ase aikoi gi school gi oja sing amadi chhatra singa loinana ngasi dagi hore पाउगी मक्तना तमे ब्रेम ताउजरी होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयामा चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेकिंग में तरामुक श्री मखरा पाउसिंग थासगी कुंदा पार्टी की लोकल कैडर LC नाउरेम थौजाल है एलियस अनन मसागी मतो पांगथोकलिंगैदा अतोपा लानमी अमगी मिस फयारना मरमोइदुना लैखिदबदा पांबैना लुसिंबा UNLF अमसुंग मसिगी लानमी सिंगलुफ MPN अवाव होंदोखरे लुबसिगी डिपार्टमेंट ऑफ पब्लिसिटी एंड एजुकेशन की डायरेक्टर सरायरोंबा तोक्सोंगी सेरोलमदा नाउरेम थौजाल हैबा यावलोय अमा ओइना पार्टी न पीबा मिलिशिया की ट्रेनिंग फंगलदुना लिसिंग नि कुन गहुमदो की एप्रिल थादा पार्टी दे यौरखी मार्क MPA की लानमी सिंग मरकता पुल्लगा लानमी अमगी थौदांग लौदुना हौगिबा सही अनिमुक असि MPA की लानमी सिंगना लानथेंगनरिबा लानफम सिंगदा सरुक याकिबा यावलोय अमनि नान अयु पुंग तरगा मिनिट तरगा मंगामुक ताबा मतमदा मांगना लेरिबा केम मदुदा मार्क सेंट्री लुइदुना साक साननबा सेम सारिंगै मनांग नकपदा खुलाई सेंगनो लेरिबा लानमी अमना सोयबदगी मिस फेयर ओरखी मिस फेयर अदुना मार्क फिबम यामना लुना सोकी असोकपा अदुना मरम ओरगा लाइकनबा ngumdana लेखिदबनी LC नाउरेम थौजाल हैबा इम्फाल वेस्ट की हैबोंग पोकपी मयाई लेकाइदे लैबा नाउरेम डोलेन अपोकपा अमसुंग साउबा अपोकपी अनिगी अहानबा मसाओइना जुलाई 1997 पोखी माक युम पाले माकी लोइनबी अमसुंग पिकलिबा मसानी लेहौरी थौजाल हैबा मरिबाक निंगबा मरिबाक की दमकता निंग तमनबगी दमकता थवाई पामुबा लेतबा कथोपगी मतिक मयाई सेनबा मथौद पुकनिंग लुप्पा इंग तप्पा थक्सी खासी फजबा मदि थौना लेबा यावलोय अमनि मांगना मनुंग मतम चादन लेकिदबदा इमुंग मनुंगना थेंगनाहौरिबा अवाबदा लुफ असिनसु मसागी लानमी संगलुफ MPA ना सरुयारी हरि अरोबिदा मुरोय पावम कन फिजरे आरडे की थोरम पाक्सन पांगथोखरे अमदी इंडिया लेंगाना मणिपुर थुगाइनबा सिनबा लेपु हाइना दिल्ली दा लेबा सिविल सोसाइटी अमदी मैरोई लुप सिंगना लागलिबा मे हुमदा दिल्ली की जंतर मंतर दा खोंजंग संगसनगदबै मिगो सिफाउ दिया एस्टिमेट पेजबा मणिपुर पाव मोटार चालू सिंजरी मे ताबि पुनः